ngasi phong hiba tuan manipuri sifong singdagi maruoibe I pausing khongosraga manipur top channel gi maike gi thamjege duga mayam state sigi wangmra thokpa tuan thodo wathok singsigi maruoibe I pausing khongosra kana mayam na thamjege Arvind Kejriwal na Punjab ta autoriso tongduna salaga sak saminakre Delhi gi Chief Minister oidiba Arvind Kejriwal na Punjab ta autoriso tongduna salaga driver gi mayumda saklen ama saminakre haina official report ama gi matung ina phongdukli Kejriwal na haikibada mahak Punjab ta pangthokodriba legislative assembly gi mikal asiga mari lainana khongchat pangthokiba matamda autoriso driver amana Barton Taurakibana Maram Oiraga Saklen Zamina Kibani Hari Am Adami Party Siki Lusing Basina Driver Gi Mayumda Satlaga Saklen Adu Samina Kibada Natana Auto Tonglaga Satmina Ki Auto Driver Dilip Tiwari Maki Loinabi Amadi Maki Imung Manungi Miyoi Singna Tawai Haksang Yaunu Hona Duna Saklen Adu Samina Ki Makoina Sin Kiba Saklen Adu Yamna Hauba Saklen Amasu Oiki Makoina Sigumba Makalgi Ahauba Saklen Ama Pizarakiba Sigidamakta Tagatpa Usari Mahagna su Auto Driver Gi Imung Manung Punamakpu Delhi da Leba Maki Yumda Laklaga Saklen Ama Samina Nabagida Makta Barton Taukre Haina EAP Gi Leadership Supundukli Dilip Tiwari na Hakibada Delhi Gi Chief Minister Kejriwal Namhaki Mayumda Laklaga Saklen Ama Samina Kiba Si Tasing Namak Nungai Bapui Masida Karamba Wahina Fongdokadabano Haibadu Haibangamdre Kejriwal Nasu Auto Driver ga Saklen Ama Samina Kibadu social media viral Hanan Oikre Loinana user Singdigi response Kiama Pankibaga Loinana Tawanga Butagat Utki Hainasu Pausina Sufundorakli Atopa Paomana Bulgaria the nursing home Maisak Padigi Mioi Mapan Sire Bulgaria gi nongpok thangba sarukta leiba nursing home ama khangauduna mai salakpagi thaudokta home aduda leiba ahal mapan sikre haino official singna phongdorakli thaudo asiga mari leinana fire department gi chief Tihomir Totevna phongdokhibada Bulgaria gi nongpok thangba sarukta leiba Royak village ta hana leiramba sejinadrab school amabu ahal singna lainabo home onthoktuna salairaga lakhibani Home Adura Puna Miyoi Yankai Nipa Labigi Manunda, Labak Tiba Taudo, Duna Maram Werga Miyoi Mapan Sian Kibani, Mayadu Matokram Sakla Kibano, Haiba Hausumaki Oina di Kangamdre, Marie Lanaba officials in the Suhira Masigi Matanga, Akupa Marol Miamna, Kangalak Laitri, Amaramda, Mai Sakpagi Taudo, the Hinghora Bahal Singadugi Manunda Karadi, Mai Sakpadegi. Paithokpa Maikuna Maram Oiraga Sor Horma Nuairaktabadagi Makatana ICU the Tamduna treatment Gitabak Satari Hainasu Home Adugi Directana Fundorakli Atopa Pawamana Saudina Lusingba collision Timna Houthi rebels in the target Taudun Year Strike Satakre Yemen gi kunung sanamadi manak nakna leiba mapam singda Saudina Lusingba collision timna satakiba year strike singna maram oiraga yum kaya amang ata thon kre haina media report singna phungdorakli report singa sigi matungina haukiba thangja numita Houthi rebel singna Saudi kingdom gi tuan ba mapam taraga marida drone attack sataki haina phungdokraba matunga sigi year strike asi satakibani Irana back toba Houthi rebel singna lairamba yai singna mafam singda target tawraga satakibe attack aduda haujuk phawbagi oinadi aso apan natragana misimina thokpagi paw leitri adumainama year strike aduna maram oiraga plastic factory ama yauna yum kya amanga ta thon ki haina spali year strike asiga mari lainana collision team gi wangang loi amana phongdokibeda leiba asigi kunung sanaga thangnana leiba Tawanda Houthi Singyoeba Arunba ballistic missile sing thampam mafam ama lairi haibigi akaknaba paw fanglaba matung side aduda target thamlaga attack adu satakibani amasum attack aduda Houthi rebels singi mamal yamlaba ballistic missile ama thugaiba ngamkhre ngasi satakibe attack adu international law gi sana kanglon singakna satakibani attack satadringai gi mangoinana civilian sing asu apan nanghanana ba Paikat Pamtokpa Tabak Sing Mapung Fana Paikat Kiamadi side adugi manak nakna Mioi Sing Punsin Duna Laitanaba Mangzona Nakangan Ki Hain Supali Amaromdana Germany Amasum Denmark ta Satanaba US citizen Sing the Kangan Krek
Germany amasung Denmark COVID-19 laina laisana amuk hana akan masai thiengpi ba horakhibaga loinana US na makhoi citizens sing matam kharagi oina haidiba leba ani asida satanaba akan mamong da warning tokre. US Center for Disease Control and Prevention amasung State Department na hiramasiga mari lainana phongdokhibada malemgi tuan bat leba kharada COVID-19 laina laisana amuk hana akan masai thiengpi ba horakli. European leba ani asidasu amuk hana laina laisat asina akan mamong na saitheng piba hokre maramaduna yariba makai haidiba leba ani asida saloidabani mamang matamda laina laisat asina khwaidigi hena saitheng piduna mi masim khwaidigi yamna sian kiba leba asi US na oidi maramaduna laina laisat asina amuk hana leba asida saitheng pihalaktanaba hotnagadabani European country ayamada COVID ki mari subu web hokre haidi hensu paushna makhatana phongdorakli atopa pawmana under trial ama thauriyalamle huran bigi maral phakiba masagi sai yankhai gani thoi suraba under trial prisoner ama Aligarh district jail da u amadagi thauriyalaga siramle jail authority singna madu suicide case amani haina phongdok jarabasu victim adugi imung nadi ma December mari da pangthokadaba ma ki case ki hearing ngairibani hairaduna misi edu singnaningai oi haiki misi edu gi matangna judicial inquiry ama satharagani haina su pausina mayek singna phongdorakli losilak poina to papaw mana crash tokhiba stel jet Russiana phangkhidringai da recover tawna ba UK US na lepna kre ha papaw musu phongli Britain ki khwaidagi sauba HMS Queen Elizabeth aircraft carrier dagi paikhat khrabagi matung crash tawkhiba tel fighter adu Russiana phangkhidringai gi mamang na recover tawhoba ngamgani haina ngarang UK US amasum NATO official singna thajaba phongdokre hawkiba yum sakisa numita aircraft carrier aduna F-35B plane adu mangzakhibani pilot sing adudi soingamdana eject tahokhi plane adu samudrada lupkhraba masadu fangnab Russiana hana hotnarakpa yai amasum madugi thak wanglaba technology adu makhoina khangba ngamkhigani haina NATO da nungnangba sing pokli aikhoina madu hana soidanamak phangadabani aihakna nakhoida wasakli haina aircraft carrier adugi mathakta makok thongba ranking gi US officer oidiba Brigadier General Simon Doran haiki aikhoina madu recover tawbigi matangna karimata nasungdi haina Mediterranean da jahaz adugi mathakta NATO gi Deputy Supreme Allied Commander Europe General Tim Redford na permit sangda haiki aikhoi warningai leiti maramdi hauzik mikup asimaktada aikhoi hiramadugi matangda thabak tawri plane adu kaikhiba matam aduda tasingnamak nungnangba leikhi adubu pilot adu soingamba leitre masina khwaidigi maru oiba aduni haina maana haiki haina pausna su makhatana su phungdoragli adubu thak wangna pharaba anoba makhalgi style fighter plane adugi akaiba masadu laukhna bakhotnabigi maramda mahak amasum atai official singna makhataba marik suma paw amata phongdokhide hainasu pausna pali aduga hauzik oinadi myam paus matang asai lusinjarage amasum pathoksagi bida sohiba lankiba kiya yaursi myam nanga figani matam gi maru bi pausing leptana update pijaraki gi hainasu channel sigi mekedi gi myam na thamjari and thank you